अहनबद यामना मरुइबा अपडेट अमा कंगलैपाकि मेरादगी लेखुचगे ngasi Raja Sabha gi mifam da PM Modi na Manipur gi matang da wa Ngangkhre athuba matam da Manipur da mahausa gi phibam da hanjilakna ba thabuk paikhat pa lep 3 PM Manipur da थोकलिबा था तारागा मरी सुरकलबा लान असगी हेक हौरकपदगी ngasi फावदा मणिपुर की मतंग द भारत की प्राइम मिनिस्टर नरेंद्र मोदी ने सुपनगी वहाई अमा फावबा हाइदना लेरकलबा मतंग द ngasi यामना ngakpo ओइना पार्लियामेंट मिफम द मणिपुर की मतंग द महाकी ओइबा वफम खरा फोंदोखरे हौजिक चथरेबा पार्लियामेंट की मनुक सने ngasi राज्य सभा द प्राइम मिनिस्टर न थमखिबा वरुल द मतम अमा द मणिपुर द ओइरम अदु हौजिकति ओइद्रे सेंटर अमा द स्टेट अनि ने पुन्ना दुना तोंगान तोंगान बा कंगलुप सिंग स्टेक होल्डर सिंग लेप लेतन वरी सानरी लोइना अथुबा मतम द महौसा की फिबम द हंजिलकनबा थबुक पाइखत प लेप 3 हाइना PM मोदी ने फोंदोखरे हौजिक फावबा कंगलुप अनि की मरकता थोकलिबा इरांग असिगा मरी लेना मियोइ समगा फगले FIR लिसिंग तरागा मथोइ हेन पानख्रे हाइदि मागना हाइ मणिपुर द महौसागुम स्कूल कॉलेज कानरे लोइना एग्जाम सिंग पांगथोकपदा नतना गवर्नमेंट की लोइसंग कयासु ऑफिस कानरे मसिगी फिबम असि यौरकनबा होटनबदि यूनियन होम मिनिस्टर अमदि यूनियन मिनिस्टर ऑफ स्टेट फॉर होम न मफम अदुदा सत्तुना फिबम यंगसिलोबा लैख्रे कनागुम्बा अमतना मणिपुर की थौदोक असिदा मैथक्तगी हाइजिनबगी थबुक चथबगनु पिख्रब स्टेट अम ओइरप मणिपुर द ममांग द पालंबा गवर्नमेंट की मतम द प्रेसिडेंट रूल्स तारारक थमजिनखी अदुबो महाकी मतम दगी दि पुमनमक अदु थंबा लेखिजे इंकुमजा लिसिंग संपन मौद्रग हुमदोइदा सिगुम्बा कंगलुप अनि की मरकता साउना हातना सुनबगी थौदोक थोकपा लेख्रे मरम असना थौदोक अदुबो अमुक हन्ना थोरक्तनबा महाकी गवर्नमेंट न कन्न होनरी हाइकी मणिपुर द हौजिक थोकलिबा इसिंग इसाउ की मतंग द पल्लदुना प्राइम मिनिस्टर नरेंद्र मोदी ने हाइकिबदा ngasimak नेशनल डिजास्टर रेस्पॉन्स फोर्स NDRF की टीम अनि इम्फाल द थुंख्रे असुमना मखाताना सेंटर अमदि स्टेट का नकनाना मरी थमदुना लैरी हाइना सु नरेंद्र मोदी न पनखी अदुगा मथंग अपडेट असना कुकी टेररिस्ट सिंग न नोंमै कापसिलकपदगी इमा कया लमलाई MLA की मयुम त लाक्तुना लैसिनख्रे ngarang numidag pung 8 minute tara rum taba matam da kuki terrorist sing na sabung kukuno thamna pokpi sana sabi santi khongbal sing bom fam da nongmai kapsin duna landa silakpa adu da mitai gi yum kaya amang ata thokre nongmai kapa adu da thongna pokpi da leiba haikrujam memsa h kakubi Lari lakpong ngangbi ton moirang tim sauba amadi laisram santi balagi yum amang ata thoki awana nang loba mioi sing asina masaki mayum da laitana leiba ngamjadraba thamna pokpi sana sabi yengang pokpi santi khongbal gi ima sing na nonga lamdai da leiba lamlai kendra gi MLA khongbal tabam ibomsa unadun wari sanna pa thumjilaki maduda MLA masa mayum da leiram dabadagi mahaka wari sanadriba fawba hallaroi haiduna MLA gi mayum da laisinkhre hairi hiramasigi matang da thamna pokpi dagi thoksom pakpi na phongdorakpa matamda matam khargi mamang da MLA masa laktuna sayul asigi manung da kuki singna makhata na nongmai kaphallaroi haina thajabu pikhraba matung da amuk nongmai kaplakpani maduna kuki singna makhata na nongmai kaphallaroi haibegi thajabu pikhraba matung asi pawba kuki Millitantsing na hanjin na nongmai kaplakpa leptri maduna kuki sing nongmai kapa lefandri fawba MLA gi mayum da hallaroi haina thamna pokpi gi thoksom pakpi na phongdoraki pawasna hain ngarang kuki terrorist na nongmai kapa luiraga mafam adu da Indian Army gi gari sing thomchilaktun state force ta gari gi nongmai kap libano nongmai kap ki ba nongmai maru gi toknung piyu haina demand tawbata natana state force ki partners gi saktak se puthor u haibana sing ba demand kaya tawkhibagi thawong bu khunja sing na pen da phongdorakli aduga mathang ki update asna kuki terrorist na nongmai kap sinduna landaba horokpadagi sabung khok santi khongbal sana sabi thamna pokpina singba gi lawmi sing lawuk ta law suba ngamdre Imphal East ki lamlai esigi pokpi police station gi manungsana leiriba sabung khok kuno sana sabi santi khongbal amadi thamna pokpi hairiba mitai kul sing asi kuki terrorist na mamang sahi 2023 gi May 3 dagi hawna nongmai amadi bom toina kapsinduna landarak phom oirabani masna maram oiduna mamang sahi gi law panba ngamdabadagi awaba mayok laduna lakhi hanak sahi gi oira sulabukta kumduna law panaba honarpada kuki terrorist na nongmai kapsinduna landarakpadagi lawmi sing masa gi lawbukta kumduna law panba ngamloidore hairi sairak sidangarang numidang pung 8 gi tara rum taba matamda kuki terrorist na tuising faimol amadi guantabi urangpok kuki khulgi mamang leibana tumsing dagi kuki terrorist na nongmai amadi bom kapsilatuna landarakre nongmai kapa adu matat oina numidang pung trauma tui makai pawa sataki hairi khunjasing na phongdor pagi matung nadi kuki terrorist na mitai khulde nongmai amadi bom kapsinduna landarakpa mafam adu da ngaksen bagi da makta leiriba IRB personnel sing amadi yengang pokpi police ki kangpuna nongmai kap tuna khudhanki masigi matung da jat regiment ki kangpuna kesper da siren khongduna थौजिलखी मसिदगी कुकी terrorist sing aduna nongmai kap lepki adubu khunja sing di numidang athengbada amuk hanna kuki Millitantsing na nongmai kap sin landarakad ra haina singnaba leibadagi machi da tasin aduna leinaki hairi sabung ko khuno village development authority ki secretary thoibaga pause asiga wari sanaba matamda phongdor khibada kuki terrorist na nongmai kap sin duna landaba horokpa asina maram oiduna hojik lawuba matam asita lawmi sing na lobuk to kumdan law bagi thabuk to bada mit private pokle masina lobuk to kumbang amdre hiramasigi matang dunu mit khani gi mamang da yang pokpi police station da
खुलगी लुसिंगबसिंग लमलाई केंद्रगी MLA ना सिंगबा पुन्ना फमिनदुना वरी सानकी वरी सानबा अदुकी मरु ओइबा मरमदि लौमिसिंगना लौबुक्ता कुमदना लौ उबा ngamnaba security matik sana thamduna ngaksenbagi thabuk paikhatpa haiba sini adubu yanakiba singakna lofam singda security chapsana ngaksenbagi thabuk paikhatpa ngamdaba ta gendak sahi su lo uba ngamdaduna tokpagi phibam da leiri haiki mahakna makata na hai hoji kuki terrorist na soba makol oiduna leiri basi guantabi urangpat hai ba kuki kul asigi